ꯅꯨꯡꯁꯤꯕ ꯂꯩꯒꯤ ꯂꯩꯅꯝꯗꯤ ꯅꯨꯡꯁꯤꯠꯅ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯗꯨꯅ ꯆꯠꯂꯤ꯫ ꯃꯤꯒꯤ ꯃꯅꯝꯗꯤ ꯃꯥꯅ ꯇꯧꯖꯔꯤꯕ ꯃꯥꯅ ꯆꯠꯆꯔꯤꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯅ ꯄꯨꯏ꯫ ꯉꯥꯛꯄꯤꯕ ꯀꯣꯛꯄꯤꯕ ꯅꯨꯡꯁꯤꯕ ꯂꯩꯇꯕ ꯃꯐꯝꯗꯗꯤ ꯈꯠꯅ ꯆꯩꯅꯕ ꯍꯥꯠꯅꯕ ꯁꯨꯅꯕ ꯂꯥꯜ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯎꯕ ꯉꯝꯃꯣꯏ꯫ ꯑꯐ ꯁꯥꯁꯤꯟꯅꯕ ꯌꯥꯎꯗꯅ ꯅꯨꯡꯁꯤꯌꯨ꯫ ꯐꯠꯇꯕ ꯑꯗꯣ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯇꯨꯀꯠꯆꯧ꯫ ꯑꯐꯕ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯆꯦꯠꯅ ꯄꯥꯏꯌꯨ꯫ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯕꯒꯨꯝꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯧ꯫ ꯑꯃꯅ ꯑꯃꯕꯨ ꯑꯊꯣꯏꯕꯅꯤ ꯅꯤꯡꯗꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯧ꯫ ꯊꯕꯛꯇ ꯇꯟꯒꯅꯨ, ꯊꯋꯥꯏ ꯌꯥꯎꯅ ꯇꯧ꯫ ꯑꯁꯥꯗ ꯍꯔꯥꯎꯖꯧ, ꯑꯋꯥ ꯑꯅꯪꯗ ꯈꯥꯡ ꯍꯩꯌꯨ꯫ ꯍꯥꯏꯖꯕꯗ ꯇꯠꯇꯅ ꯆꯦꯠꯅ ꯍꯥꯏꯖꯧ꯫ ꯑꯁꯦꯡꯕ ꯃꯤꯁꯤꯡꯒꯤ ꯑꯋꯥꯠꯄꯗ ꯅꯍꯥꯛꯅ ꯄꯤꯊꯣꯛꯄ ꯉꯝꯕ ꯑꯣꯏꯌꯨ꯫ ꯑꯄꯪꯕꯤ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯡ ꯇꯥꯛꯅꯕꯅꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯂꯨꯍꯣꯡꯅꯤ꯫ ꯑꯁꯤꯡꯕꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨ ꯁꯥꯒꯠꯂꯤ꯫ ꯑꯄꯪꯕꯤ ꯅꯨꯄꯤꯅ ꯌꯨꯝ ꯑꯗꯨ ꯁꯤꯗꯣꯛꯏ꯫ ꯑꯄꯪꯕ ꯃꯆꯥꯅꯤꯄꯥꯗ ꯐꯨꯗꯨꯅ ꯋꯥꯔꯛꯄꯕꯨꯗꯤ ꯑꯁꯤꯡꯕ ꯃꯆꯥꯗ ꯋꯥꯍꯩꯅ ꯋꯥꯔꯛꯄꯅ ꯍꯦꯟꯅ ꯀꯥꯟꯅꯩ꯫ ꯅꯍꯥꯛꯄꯨ ꯑꯣꯠ ꯅꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯌꯨ꯫ ꯑꯗꯨꯒ ꯅꯍꯥꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕ ꯃꯍꯥꯛ ꯑꯗꯣ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯍꯥꯛꯅ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯍꯔꯥꯎꯔꯤꯕꯁꯤꯡꯒ ꯅꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯔꯥꯎꯃꯤꯟꯅꯧ꯫ ꯀꯞꯂꯤꯕꯁꯤꯡꯒ ꯅꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯞꯃꯤꯟꯅꯧ꯫ ꯑꯃꯒ ꯑꯃꯒ ꯄꯨꯛꯅꯤꯡ ꯑꯃꯠꯇ ꯑꯣꯏꯌꯨ꯫ ꯄꯨꯛꯅꯤꯡꯗ ꯅꯍꯥꯛ ꯅꯋꯥꯡꯒꯅꯨ꯫ ꯑꯗꯨꯕꯨ ꯅꯣꯡꯂꯨꯛꯄ ꯃꯤꯁꯤꯡꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛ ꯂꯣꯏꯅꯧ ꯑꯃꯁꯨꯡ ꯇꯤꯟꯅꯧ꯫ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯩꯅ ꯃꯁꯤꯡꯂꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛ ꯈꯟꯒꯅꯨ꯫ ꯀꯅꯥꯗꯁꯨ ꯐꯠꯇꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯐꯠꯇꯕ ꯈꯛ ꯍꯟꯒꯅꯨ꯫ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯃꯤꯠꯌꯦꯡꯗ ꯑꯆꯨꯝꯕꯗꯨ ꯅꯍꯥꯛꯅ ꯇꯧ꯫ ꯌꯥꯔꯕꯗꯤ ꯅꯍꯥꯛꯅ ꯉꯝꯕ ꯃꯈꯩ ꯃꯤ ꯄꯨꯝꯅꯃꯛꯀ ꯏꯪꯊꯅ ꯂꯩꯅꯕ ꯍꯣꯠꯅꯧ꯫ ꯃꯤꯁꯤꯡꯅ ꯍꯥꯏꯅꯩ ꯅꯨꯄꯤꯗꯤ ꯑꯔꯣꯠꯄ ꯀꯔꯤꯁꯨ ꯊꯝꯕ ꯉꯝꯗꯦ ꯍꯥꯏꯅ꯫ ꯃꯗꯣ ꯑꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯥꯒꯤ ꯑꯁꯦꯡꯕ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯗꯣꯝ ꯃꯥꯏ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ꯫ ꯅꯨꯡꯁꯤꯕꯅ ꯌꯦꯛꯅꯕꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯃꯤ꯫ ꯅꯨꯡꯁꯤꯕꯅ ꯀꯨꯏꯅ ꯈꯥꯡꯕꯤ꯫ ꯅꯨꯡꯁꯤꯕꯅ ꯄꯥꯞ ꯄꯨꯝꯅꯃꯛꯄꯨ ꯀꯨꯞꯁꯤꯟꯕꯤ꯫ ꯅꯨꯡꯁꯤꯕꯅ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯂꯥꯝꯂꯕꯗꯤ ꯃꯉꯣꯟꯗ ꯄꯤꯖꯧ꯫ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯅ ꯈꯧꯔꯥꯡꯂꯕꯗꯤ ꯃꯉꯣꯟꯗ ꯊꯛꯅꯕ ꯄꯤꯌꯨ꯫ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯇꯧꯕꯅ ꯅꯍꯥꯛꯅ ꯃꯍꯥꯛꯀꯤ ꯀꯣꯛꯊꯛꯇ ꯑꯔꯥꯕ ꯃꯩꯇꯥꯟꯁꯤꯡ ꯄꯩꯁꯜꯂꯕꯅꯤ꯫ ꯑꯄꯪꯕ ꯃꯤꯕꯨ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯆꯨꯝꯊꯣꯛꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯄꯨ ꯃꯇꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯈꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯁꯤꯡꯕ ꯃꯤꯕꯨ ꯆꯨꯝꯊꯣꯛꯄꯤꯌꯨ꯫ ꯅꯪꯕꯨ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯒꯅꯤ꯫ ꯑꯁꯥꯎꯕ ꯍꯥꯏꯕꯁꯤ ꯃꯩꯒꯤ ꯆꯤꯡꯒꯨꯝꯕꯅꯤ꯫ ꯁꯥꯎꯒꯟꯕ ꯃꯤꯗꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯐꯅ ꯌꯥꯝꯅ ꯆꯨꯝꯂꯕꯁꯨ ꯑꯔꯥꯟꯕ ꯇꯥꯒꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝ ꯆꯥꯅ ꯁꯥꯎꯔꯕꯗꯤ ꯁꯥꯎꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩ꯫ ꯃꯌꯥ ꯀꯥꯊꯣꯛꯄ ꯉꯥꯅ ꯈꯣꯏꯗ ꯊꯨꯏ꯫ ꯋꯥ ꯌꯥꯝꯅ ꯉꯥꯡꯕ ꯃꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕ ꯇꯥꯒꯜꯂꯤ꯫ ꯑꯥꯔꯊ ꯌꯥꯎꯗꯅ ꯆꯕꯦꯡ ꯋꯥ ꯃꯌꯥꯝ ꯑꯃ ꯉꯥꯡꯒꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯥꯔꯊ ꯂꯩꯅ ꯇꯨꯃꯤꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩ꯫ ꯐꯠꯇꯕꯅ ꯅꯍꯥꯛꯄꯨ ꯉꯝꯍꯟꯒꯅꯨ꯫
ꯑꯐꯕꯒꯤ ꯃꯄꯥꯟꯅ ꯐꯠꯇꯕꯕꯨ ꯉꯝꯃꯨ꯫